Marangching Landslide Matung Houjikphaobada Aseeba Matung leptana chathariba rescue operation gi ngasi mari ni chanba namita miyoi nipan gi Aseeba Hakchang phangmangam khrei ngasi phangkiba Hakchang sing adugi manungda tarukna territorial army gi personal singni Hakchang amana company gi engineer ne duga atopa Hakchang amana labor ni hairi nauna Hakchang nipan phangmangam khibaka loinana Houjikphaobada Marangching Landslide laikidaba miyoi kuntra taret gi Aseeba Hakchang phangmangam khrei Houjik miyoi kunmanga gi Hakchang phangmangam drei Theeba Khangdri miyoi kunmanga gi manungda local sing yauri hairi amaromda ngarang rescue operation gi humni chanba numita territorial army personnel nipan amasong civilian manga yauna puna Aseeba Hakchang tarahumdoi phangmangam ki thaudog adu da sokhan ki bani haiba miyoi mari fugi manungda miyoi tarani pande hingna phangki Houjik su thaudog thokfam da NDRF SDRF Indian Army CRPF fire service MMTA amadi Manipur police personnel ya punba teamna Araiba Bambai Singh Sizinaduna Waliba Hakchang Singh Theeba ki thabak chathari Housing mafam matuda JCB amasung excavators yauna afaba makhal gi khulai Singh Sizinaduna Aseeba Hakchang Singh Theeba ki thabak chathari Manang nakpada laiba Khunja Singh nasu mateng pangli amaromda Manipur lenga ki maikai dagi sumari lainaba loisang Singh gi official Singh yauna mathau taba staff kaya mafam matuda camp tawduna lehali